Myanmar, Nepal, Bangladesh masa kaya Bihar gi voter list ta yauramle. Election Commission of India na Bihar gi voter list yengsinduna Special Intensive Revision SIR program paikhatpada Myanmar, Nepal amadi Bangladesh masa kaya yauramba thengakre. Mapan laibak singdagi changlakpa miyoi sing aduna aranba pambai sijinaraga Aadhaar domicile certificate amadi ration card pairamba thengnaki haina report amana fongdogli. Block level officer singna yumthong khuding changduna survey tawbada mapan laibak tagi lana changlakpa miyoi kaya voter list ta Jalambagi khudam phangba ngamki hiramasigi matangda August amadagi August kontra fawba makhatana thigalakbada Mapan laibak tagi changlakkiba miyoi sing adu voter list tagi kaknaba thorang lokhatlagani hairi Bihar da matau asthumna mapan leibak tagi changlakpa miyoi kaya voter list chalamba maramna Manipur amadi atai state singda su kanglon kaina changlakiba mitop kaya marum voter list chalamba yai haina report asina makatana fongdoragi Mizoram da laifam chalaktabadagi PDF amadi KNLA gi asiba achokpa yam yarakpadagi ngakpa ngamlare haina Thailand dagi mateng lauraga makhoigi nupi angang ahol tingbu Thailand da changjafam laukre hairi Loinana Thailand gi lanmi singna lanjena ba singari da honkre haina su social media da viral oiragi Center na Manipur da Santi Purang na ba Kuki amasung mitai puna table amata da wari sanana ba honari Manipur da haudik thokliba kanglu ki irang asigi waroisin purang na ba chaliba sahi asigi November natraga December thada ungkhatnari ba Kuki amasung mitai kanglup ani gi miyoi sing table amata da wari sanana ba thorang tauri haina official oiba pawi source amana hari amaromda Kanglup ki irang asina maram oiraga Kanglup anima ki miyoi singna police army dagi nongmai lising taruk hena lut tawkibagi manungda haudik fawbada nongmai lising mangaga chanipan yangkai mapan recover tawkre masigi manungda nongmai lising amaga marfu mapandi governor Edit Kumar Bahalana sarenda tawnaba appeal tawkiba adugi matung ina voluntary oina group sing amasung lanai miyoi singna sarenda tawrakibane hairi Pau asina makhatana hairibana haudik thokliba kanglup ki irang asigi warisin ama puraknaba center gi maiki dagi su group singa su tangkak naina wari sanabagi mathakta security force gi maiki dagi ain kaina painaramba kulai kaya ama su fagat pangamkre hingsa gi thodok singsu tamna tamna hantaragle tha kharagi matungdadi haudik lairiba phibam asidagi hantaraktuna shanti lakpa yabagi phibam da leire Pau asina makhatana hairibana Kuki singi maiki dagi di electric pole kaya kaktatuna Pompi gansing chinaduna mitai singda etek tawbagi thawong kaya chataki masigi mathakta singi saruk singdagi apaba makhalgi nongmai sing chinaduna ambuse tawbana chingba kaya su chathai haina pawi source asina makhatana fongdoragli Modi lenga ki makhada lebak asida education system fail oire haina Mega Chandra na fongdokre lebak asida Narendra Modi na lutingba BJP lenga heklakpadagi lebak asigi education system mapungfana fail oibatana tana lairik hairabana hamarakta thabak phangdabagi sangchu asuki matik hengale haina Manipur Pradesh Congress Committee MPCC ki president MLA Kaisa Mega Chandra na maral chiragli ke Mega Chandra na mahaki official X account da thadorpa warol amada BJP na lutingba Narendra Modi lenga asina haukiba sahi tara hedba sida wasakiba thabak amata pangthokba ngamdabadana tana education system to mapungfana fail oire haina maral chiragli Modi lenga asina education bu privatization tawna ba honarakpadagi laibak asida lairiba government ki mahiloi sang million kaya mutpagi phibam da lagle mahiloi sang sing asigi award pa ojal lag hen ba happy da loinana infrastructure sing chu chengat pidana lairi hairi National Education Policy NEP 2020 laibak asida chanare hairaga so ayambadi thabak oina pangthoktana lairi masigi funding wat padana tana planning amadi statinga coordinate tawbagi thabak chu mafamarang khangdaba phibam amada lairi hairi Mahangna makha taraduna lairik hairaba naha sing thabak phangdabagi masting Modi lengak asina record ama oina hengalagdi quality education lairaktaba amadi skill training wat pana graduate oirabaso thabak phangdana ba maram ama ohle leibak asigi naha sing thabak phangba darkar oi certificate adukhak darkar oibenate Amaromda COVID-19 pandemic matamda leibak asigi angang crore henbagi mahai masing tamnabagi matangda internet apex tobagi thabak fail oibadana tana Radio lesson gi thabak su fail oiki masimangna pandemic asina leibak asigi mahire kaya so mahi masing tambagi lamdam maning halan ki haini su ke Mega Chandra na fongdoragli Military junta amadi makoiga punba khulai paiba singna PDF ki kem ama thugaiduna lausan kra hairi Lanjenaraba sing masagi mayumda hanjil hanaba center na permanent solution puthokadabani haina MMDW ona fongdokre Manipur da mayum makai thadoktuna lanjena duna lairiba sing masagi maramda hanjinaba center na permanent solution puthokpiyo haina Manipur Maitai Pangal Welfare Organization MMDW gi president MS samna fongdokre
Wafam asing ngarang MMDWO na marirak suba oina laikhidraba aiba Kayamudin Pukri Mayungi ningsing thauram Major Kulda laiba Manipur Prayer Club ki Loktak Hall pangthokpada chesamna phongdokhibane thauram aduda laikhidraba aiba Kayamudin gi mafamda ikai khumnab utpaga loinana mairas chukhatuna thauram haudoki thauramga mari leinana MMDWO gi President chesamna hai Lup asina saireng changdamnaba pangthoklibagi maramdi aiba oibisingna irakliba saireng ching aduna lamdam asida hingminariba kanglu puruk khudingma nungsi sanana laiminanaba honabada asawa thaudang logani maduna maram oiraga haurakliba nahasingda hena puning thogatpaga loinana Makhatana makoina thaudang launaba pandamda thauram asi sinbane lamdam asida ingtapa purangnaba honabada amadi kanglu purup sing nungsi sanana laiminanaba aiba oibi kayana leptana thorakpa mathautai laikhidraba aiba Pukri Mayung Kayamudin amadi laiwaikraba aiba stingna lauramliba thaudang adu ngasigi mirol asina kauthokpa chumde makoina khunaida piramliba nungsibagi isial adu aikoi khudingmana ngakna chatpaga loinana hena chesinaba hotnaminasi haina phongdoki Bharat Sarkar na lupa koti lakh amarong kaithokduna miyoi koti ahunga crore yankairomda thabak phanganaba hotnari haina PM Modi na laukthokre private sector da nauna thabak pibagi khudongchaba phanganbaga mari leinana Bharat Lengangna appointment link initiative scheme kauba anoba scheme hogdokle masigi damak Bharat Sarkar na lupa koti lakh amarong kaithokle masina Bharat ki thabak phangriba miyoi koti ahunga crore yankairomda thabak phanganbada mateng oiragani haina Bharat ki Prime Minister Narendra Modi na phongdokre wafam asi tarataruk suba Rasgar Melana nahasingbu sakti piduna bisik Bharat ama sengatpada thaudang lauhanaba Bharat Sarkar na paikhalakpa thausilgi madung chena tongan ba department singi nauna thabak khalaban naha lising yankhai mathoi henbada ngarang video conference ki khuthangda Prime Minister Narendra Modi na appointment letter yenthokkibaga mari leinana phongdokkibani PM Narendra Modi na makhatana phongdokkibada ngasidi malem asida Bharat ki maru oiba sakti ani haibadi demographic amadi democracy bu masak khangbire nauna thabak khalaban nahasing adugi mafamda nungaiba phongdokladuna PM Modi na hai Bharat Sarkar na Rozgar Mela gi thaurangna naha lakayada Bharat Sarkar na thabak phanganba ngamkhre masigomba thabak phangkraba nahasing aduna laibak asibu sengatpada achawa thaudang ama lauri haiba wafam chu phongdoki